ngasi yu phone ki batungan tungan ba Manipuri sipong sing dagi maroi bi ipau sing myam thamji ahan bada sanalai ba pauksi dagi khungo saraga Sengmai Turel da Angang ani Lupkhre Kakching police station konma Kakching me laikai ye khom paring si liba Sengmai Turel da Angang ani Lupkhre Angang ani dugi manung da amade thiba khangdri duga amana aruba phibam da laikanari ngasi thokriba thaudu odru thiba khangdna lairiba Angang dugi maming khetrimayu nganba sai nipan apopugi ming nabakishur kawi laikanariba Angang aduna khetrimayum sinhaiba sai taru apopugi ming Gautam kawi makhoi anima ye khom paring laikai dikini makhoi ani Turel mapana sanaramadi khangauduna Turel asida tasin kibani haina pausna makhatari atopa pawmana hargarjal yumthong sada humdraga mariga point kuntraga taruk ising phangle hairagasu field di phangdi India gi khungang gi lamda laiba yumthong kudingda thaknaba toti ising pinaba thauksalamoina India lenga ki jal jeevan mission ki makhada sangsilagli ba khongthang asiga mari lena Manipur gi yumthong sara humdraga mariga point kuntraga taruk ising pere haina record lairabasu taseng yumthong kudimakti ising tahanbadi haujik sungamdana lairi center da thagaliba report ka field da thabak oina paikhatliba sanaribra haibisi lengana kupni yingsinbagi tangai fadaba lairi Kumza English ngani ga taraga mapan gi August taraga mangadagi Prime Minister Narendra Modi na haudokiba mission sigi makhada leba sigi yumthong khudimak da kumza English ngani ga kunga mari phawbada toti ising pinaba panam thamri India gi oina kumza English ngani ga kunga mari phawbada khungang gi yumthong khudimak da aphaba thaknaba ising pinaba pandam thamlabasu Manipur gi oina di kumza English ngani ga kungani thoidagi na kunga humdoi phawbada sada samagi pandam phangangani haina Chief Minister na toina thorom kaya da phongdokibani Manipur gi oina Jal Jeevan Mission asi khungang lising ani ga sangwa ga yangkai go tarukta yumthong lak mari ga lising yangkai mathoi ga sangwa ga humpu ga tarukta thaknaba toti ising pinaba pandam thamli haujuk phawbada Manipur gi pandam thamli ba yumthong lak mari ga lising yangkai mathoi ga sangwa ga humpu ga taruk asi ga manung dang asi phawbada yumthong la ahung ga lising kunthra ga manga ga satrek ga marfu ga taruk toti ising phangan kre haina report tawri apun ma khungang lising ani ga sangwa ga yangkai ga taruk ki manungda khungang lising amaga subna ki maudra ga teret ki yumthong la amaga lising humdra ga mari ga sani ga nifu ga ni thoina Jal Jeevan Mission gi funding makha de ising pinaba thawrang paikhat pani edu ga khungang lising amaga samni ga subna gi manga gi yumthong la ani ga lising humpu ga samni ga kunthra ga nipana NDB funding makha de ising pinaba thawrang paikhat pani amasum khungang yangkai ga mari gi yumthong lising tara ga taruka sanipan ga marfu ga tarukna NLCPR NEC Nesit Hill Area Development Program gi makhara paikhat pa project ki khuthang ising pi ga doribani India government ki official report ki matungina kumza English ngani ga taraga mapani Augusta mission asi howdringai da Manipur gi oina yumthong lising kun ga manga ga samapan ga kun khaktamak ising piduna supnatagi sada 5.47 khaktamak ising piram khari ngaji pawbada Manipur gi oina puna khungang samri ga taraga ni thugi yumthong kuding sada sama tuti ising phangan ba ngamkhibagi record laidi duga khungang sani ga nifu ga tarukta certified village oire han laktokre ngaji phawbagi report Manipur Jal Jeevan Mission gi thaba khumang chauksina jangsin state singi manu taramatu suba position da laidi loina awang no po state singi manu khwaidi ki makok laidi adumena mak central government laidi report asida Manipur hauju phawbada sada 74.36 yumthong kuding ising phangan ngamle hairabasu lainga ki record asiga taseng na khungang gi lamda laidi ba yumthong singda ising piri bra haibasi yengsininga oidi India leng ki makhadi sangchilakliba khongthang asida central government ki record ti Impal East district ki manung apun ma yumthong lising humdra ga ni thoiga sanipan ga marfu ga mapal laibida ngaji phawbada yumthong lising yangkai ga ni thoiga samapan ga humdra ga ni thoi thaknabi ising piduna sada 72.67 gi sangda thaknaba toti ising phangan kre hairi district asi ki manung sanba khungang khara gi report yengma matamda kairau si diplok ki manung sanba kairau bitrada puna yumthong satya ka taraga manga laibi gi manung ngasi phawbada yumthong sawanga ga marfu go nipanda thaknaba toti ising phanganduna sada 82.24 gi sangna ising phangan mangamle haina sume exing na pali ado moinama kairau bitrada hakthengna yengsuluba matamdadi khungang asi gi yumthong kaya miyamna thaknaba toti ising yumthong kudimakta phangma ngamlamdaba daratana phangpham topu ising mapung phana miyamda phanganba ngamdaba lairama thengnaki khungang asidadi public Haidel dagi khungang da
ꯌꯨꯝꯊꯣꯡ ꯃꯔꯤ ꯃꯉꯥ ꯄꯨꯟꯁꯤꯜꯂꯒ ꯄꯨꯡ ꯑꯃ ꯑꯅꯤꯈꯛ ꯊꯥꯔꯛꯂꯤꯕ ꯏꯁꯤꯡ ꯑꯗꯨ ꯍꯣꯟꯖꯤꯜꯂꯤꯕꯅꯤ ꯑꯃꯁꯨꯡ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯔꯤ ꯂꯩꯅꯕ ꯃꯤꯑꯣꯏ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯗꯤ ꯖꯜ ꯖꯤꯕꯟ ꯃꯤꯁꯟꯒꯤ ꯃꯈꯥꯗꯗꯤ ꯄꯕ꯭ꯂꯤꯛ ꯍꯥꯏꯗꯔ ꯑꯁꯤ ꯁꯤꯖꯤꯟꯅꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛꯇ ꯏꯁꯤꯡ ꯐꯪꯍꯟꯒꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯄꯜꯂꯛꯂꯤ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯗ PHE ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯊꯥꯔꯛꯂꯤꯕ ꯏꯁꯤꯡ ꯑꯁꯤꯅ ꯀꯣꯟꯅꯕ ꯉꯝꯗꯕꯅ ꯂꯅꯥꯏ ꯏꯁꯤꯡ ꯌꯣꯟꯕꯁꯤꯡꯗꯒꯤ ꯏꯁꯤꯡ ꯂꯩꯔꯒ ꯁꯤꯖꯤꯟꯅꯔꯤ ꯈꯨꯜ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯪꯁꯤꯜꯂꯒ ꯇꯥꯕ ꯌꯨꯝꯁꯤꯡꯗ ꯍꯧꯖꯤꯛꯁꯨ ꯏꯁꯤꯡ ꯐꯪꯕ ꯉꯝꯗꯅ ꯂꯩꯔꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯀꯅꯥꯒꯨꯝꯕ ꯀꯟꯖꯨꯃꯔꯁꯤꯡꯅ ꯌꯨꯝꯗ ꯏꯁꯤꯡ ꯀꯅꯦꯛꯁꯟ ꯂꯧꯖꯒꯦ ꯍꯥꯏꯔꯕ ꯐꯥꯎꯕꯗ ꯄꯤꯕꯤꯌꯨ ꯌꯥꯗꯕ ꯌꯥꯎꯔꯤ ꯍꯥꯏꯈꯤ ꯈꯨꯜ ꯑꯁꯤ ꯈꯛꯇꯃꯛ ꯈꯨꯗꯝ ꯑꯣꯏꯅ ꯄꯨꯈꯠꯄꯅꯤ ꯃꯅꯤꯄꯨꯔꯒꯤ ꯑꯇꯩ ꯈꯨꯡꯒꯪ ꯀꯌꯥꯗꯁꯨ ꯃꯁꯤꯒ ꯃꯥꯟꯅꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯌꯥ ꯃꯥꯌꯣꯛꯅꯕꯒꯤ ꯔꯤꯄꯣꯔꯠ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯪꯂꯤ ꯃꯔꯝ ꯑꯁꯤꯅ ꯂꯩꯉꯥꯛꯇ ꯔꯤꯄꯣꯔꯠ ꯈꯛꯇꯃꯛ ꯐꯖꯔꯒ ꯇꯁꯦꯡꯅ ꯃꯤꯌꯥꯝꯅ ꯃꯤꯁꯟꯒꯤ ꯀꯥꯟꯅꯕ ꯐꯪꯍꯟꯕ ꯉꯝꯗ꯭ꯔꯕꯗꯤ ꯃꯤꯁꯟꯒꯤ ꯃꯥꯏꯄꯥꯛꯄ ꯑꯣꯏꯔꯣꯏ ꯍꯥꯏꯅꯁꯨ ꯋꯥꯐꯝ ꯊꯝꯂꯛꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯃꯔꯥꯡꯁꯤꯡ ꯂꯦꯟꯁ꯭ꯂꯥꯏꯗꯀꯤ ꯃꯇꯥꯡꯗ ꯔꯤꯄꯣꯔꯠ ꯀꯧꯔꯛꯂꯤ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯆꯟꯅ ꯂꯩꯕ ꯃꯔꯥꯡꯁꯤꯡꯗ ꯍꯧꯈꯤꯕ ꯖꯨꯟ 30ꯗ ꯊꯣꯛꯈꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯆꯤꯡ ꯅꯤꯡꯈꯥꯏꯕꯒꯤ ꯊꯧꯗꯣꯛ ꯑꯃꯗ ꯃꯤꯑꯣꯏ ꯀꯌꯥꯃꯔꯨꯝ ꯂꯩꯈꯤꯗꯕꯒ ꯃꯔꯤ ꯂꯩꯅꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯂꯨꯞ ꯇꯔꯨꯛꯅ ꯅꯦꯁꯅꯦꯜ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯀꯃꯤꯁꯟꯅ ꯍꯧꯈꯤꯕ ꯖꯨꯂꯥꯏ 5ꯗ ꯋꯥꯀꯠꯈꯤꯕꯒ ꯂꯣꯏꯅꯅ ꯂꯦꯟꯁ꯭ꯂꯥꯏꯗ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯔꯦꯜꯋꯦ ꯑꯃꯗꯤ ꯏꯁꯇꯦꯠ ꯂꯩꯉꯥꯛꯅ ꯂꯧꯈꯠꯂꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯒꯤ ꯔꯤꯄꯣꯔꯠ ꯆꯌꯣꯜ ꯃꯔꯤꯒꯤ ꯃꯅꯨꯡꯗ ꯄꯤꯈꯠꯂꯛꯅꯕ ꯅꯦꯁꯅꯦꯜ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯀꯃꯤꯁꯟꯅ ꯈꯪꯍꯜꯂꯛꯈ꯭ꯔꯦ ꯅꯦꯁꯅꯦꯜ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯀꯃꯤꯁꯟ NHRCꯒꯤ consultants law Khalins Ahamana Ministry of Railway gi Chairman amasung Manipurgi Chief Secretary Tharakpa Sirol Aman hai Commission asina haukiba July 5 da fangkiba complaint asigi matungina case asi lakhatkibani awang nungpoki tuan ba lup tarukna tharakliba complaint asida laibak thiba sing ningkhaiba gi thaudu asina miyoi nifuga manga sengkhre loinana miyoi humdraga mapan thiba khangdana leidi masi North East Frontiers Railway Imphal Jiribam gi rail lambi semlakpada section dabadagi ni haina maral sirakli Complaint asida phongdorokpagi matungina saba lusilakadoraba railway project asina maram oiduna district asigi nungtek village da ising phangnabi awaba mayongnari hairiba mafam asi high semic zone gi manung chanma mafam ama oiba hawkiba kumja english ngani 13 tusu Richter scale 6.7 yona yoa hakibagi epicenter oikiba mafam amani asiguma yamna khudong thiningai oiba mafam asida railway project paikhatpada North East Frontier Railway na Environment Impact Assessment amadi Social Impact Assessment satakidi asumna North East Frontier Railway na lamda masigi gelhomi singi hingbigi hakta sauna singnare hainasu North East ki luptar una thagalakiba complaint adu pali hiramsigi matana National Human Rights Commission na thasigi taraga marida sitting ama sataduna complaint asiga mari lainana action taken report sing sayol mariga manuna pikhalnaba khankibani Loinana report asi pikat pamatamna marang singi mapamadura thabak suriba sinmi singi tekta kaidanaba manak nakpada khundariba khunja singi yepa thaurang amasum asigumba mahoksa gi oiba khudong thiba lakpa matamda thengnanabagi thabak paikhatliba singi matangnasu marik sumna hablaknaba khangalakibani hainasu Youth Forum for Protection of Human Rights ki media coordinator S ngawbana thadorakpa sirolamana haidi panma yabadi tamthiraba marang sing landslide aduna miyoi mart furongi punsi mangkibani haidi amaromdana NE da ahanbo oina hot air balloon paiduna lauktak yenghangadari Khashia Answerers Private Limited ki unit ama oiriba Sky Fanjia awang pokti ihan hanbo oina North East Aero Sports hot air balloons and spera motors star pangthoktuna hot air balloon sigi kuthang state asigi miyam amadi mapan gilam koibising lauktak ki phajabasing yenghangadari Mathang saigi February taraga mathudigi taraga tere phawa pangthokadariba event asi Bishnupur district ki Phubala public ground gi hot air balloon amadi paramotors pahenduna pangthokani hiramasiga mari lainana Imphal hotel permission unaba mada event asi gi managing director Bobisan Khabana hai event asi da paigadoriba balloon sing asi DGCA India issue tauba hot air balloon gi khwairi ihan hanba license phangkibi state asidigi captain ingo sawbagi lamjing lamtak makhara paigani sayolama supna sathagadori bi event asida mapan gilam koiba masing yamna lakhanba ngamgani haibigi thajbalai masidunatana state asigi haurakliba na hasingda aero sport makogi tungi career semjanabagi phida amasu piba ngamlagani hanesu maana makhata na phongdoki pangdokodori bi event asigi damangasi hotel Imphal pangdokiba pre launching gi thoramamada Manipur lenga ki sports minister Govidas Konthaujam hai khunai asida ahongbu yamna laklagani madu sokhatpigi khudam amani haina launai mapalamdagi lakpa lamkoibising state asigi leijariba mahoksagi oiba phajaba saktam sing asina
स्टेट असिबु अवांग थाकता थांगतपिरी अवांग नुपोक्ता अहानबोना हौदोकदरिबे एरो स्पोर्ट्स असिना स्टेट असिगी टूरिज्म सेक्टर साउना कानाबा पिरगनी मणिपुर असि नोंगमदी ललोन इतिकी मकोल अमा सोयदन ओइरखनी सही खरगी मतुंगदा युमथंगनबि स्टेट अमदि लैबाक सिंगि लमकोइबा मसिंग थिंगमदना लाखनी मसि खंगनाय खोइना सतपा मदि सेम सापा मथौताय स्टेट असि सेल थुंगी फिबम का हेन फत्रगसु डिपार्टमेंट गी माइकेदिगे असिगुंबा इवेंट असिदा अंगमा मतेंग पांगनी स्टेट असिगी लैजरिबा पोटेंशियल सिंग असि लेमना मंगलोइसि स्टेट अमा सखोटपा हाइबसे लेंगा खक ओइबगी मुहुता अखोइ खुदिमंगना होटनामिनबा संगी पांगदोकदरिबे एरो स्पोर्ट असि माइ पाकपा मदि लमकोइबा मसिंग यामना लखनबा ngamba ओइरसनु हाइकेनसु पाउसना फुंगदोरखली अमरोमदना कांग्रेस चीफ एम खरगेन अनोबु टीम सीएम लगनी वर्किंग कमिटी मेंबर पुनमक जनरल सेक्रेटरी सिंह रिजाइन तखरे वर्कर अमगी मसनु पाबु पार्टी की प्रेसिडेंट ओहनबगी दमक मल्लिकार्जुन खरगेन कांग्रेस थकत्रे महाना अनौब कांग्रेस प्रेसिडेंट ओइना थबक पुबा हौकिबा हेक मतुंग थुनमक मागे अनौब टीम अमा सेमबा यानबगिदमा कांग्रेस वर्किंग कमिटी की मेंबर पुनमक जनरल सेक्रेटरी सिंगमसुम इंचार्ज सिंग रिजाइन तौरगनी ngasi yumsikisi numita official oina congress president gi thabak puba hokiba खरगेन ख्वाइदगी मकोक थुंबा फामसिगिदमक मापु खलखिबगिदमक पार्टी वर्कर अमसुम लुसिंगबा पुनमपु थागतखि मसी आइगिदमक थामोय नुंगसिबा मिकुप अमने अयहाना कांग्रेस मियामबु वर्कर अमगी मसा अमा सुमनगी वर्कर अमबु कांग्रेस प्रेसिडेंट अदुबु ओहेनबगिदमक थागतपा पामे कांग्रेस की खुंगुल लिक्लमदु मांगलोमदा पुखटपदा साउथोकसबु ओइगनि हाइना मिनिस्टर खरगेना थाबक पुबा होबगी वांगांगबदा हाकि माफम ऑल इंडिया कांग्रेस कमिटी AICC हेडक्वार्टर पांगदोप थौरम मकोक थोंब फम मिखल खनबगी सर्टिफिकेट अदु मिस्टर खरगेना खुसिनखे महात्मा गांधी जवाहरलाल नेहरू सुभाष चंद्र बोस गुंब लुसिंगबसिंगना लुसिंगलमखिब पार्टी अमगी सावरब थौदांग अदु पाइब फंगजब हाइबसि माकिदम खुदोंसाब पिबिबा मसुम सापथोकसब अमनि हाइना मसाइगी सै मार्फु सुरबा कांग्रेस वेटरन्स अदुनाखि एहाक ब्लॉक कमिटी सिप अमा ओइना इंग्लिश मपन हुंफुग मपनदा खोंगसत असि हौरखि ngасidi nakoina खोंगसत अदु मसिगी अवांग थाक असि यौना पुबिरखरे कांग्रेस की खुंगुल लिक्लम अदु मांगलोमदा पुखटपा हाइबसि आइगी प्रिविलेज अमसुंग प्राइनी पार्टी असि महात्मा गांधी नेहरू सुभाष चंद्र बोस मौलाना आजाद बाबू जगजीवन राम इंदिरा राजीव लुसिंगबा असौबा पॉलिटिकल पार्टी अमनि sei kungi mari gi manuna party si bulusingbud ahanbada nangandi खरगेना president gi phamadu phangnaba थिरुवस्तुपुरम MP Sasi Tharur mai thiba piramki ma ke anoba team madu hapangam nabigidama anoba congress president sida CWC member punamak AICC general secretary singamasum in charge singamasum khoigi resignation pikhalakre haina AICC general secretary organization KC Binugopal na phongdokre sohairi Makasa tarak poina huyelan paudige to pamarueba paukrana apasphagi mayukta khongjang sangsinkibi ima singda thagi pension piragani ngasidagi ni sei taraga ni palongi mamang kumja english nganiga marigi July taraga mathoida bamon kampudagi thangjam manorama alliance henthoi kobi masagi sei kuntraga ni thorom surabi leisabi mabu taratire suba asam rifles ki personal sna mayumdagi namduna pharaga pukraba matungda nupi oibigi ikai kumnaba manghalaga nomoi maru kya kapsinduna halaga thamlamkiba thaudoki matungda manipuri apaspal authokadabani haiduna July taraga manga english nganiga marida asam rifles ki nungsup thangba sana thongda phi thongda खोंजंग जंगसिन खिबि इमा तरागनि थुगि मनुंगदगी हाउजिक हिंगलिबि इमा मपनबु इकाय खुमनबु उतुना था खुदिंगी रुपा लिसिंग अनि अनि गी सेनपम सिंग पेंशन ओइना पिरगनि हाइना लाउथोखरे वाफम सिंग असि वांखै कैथेल असंगबिदा लैब नहारोल सिन्था कांगलुप कम्युनिटी हॉल दा फेडरेशन ऑफ सिविल सोसाइटी ऑर्गेनाइजेशन फोक्स न सिंदुना लुप असिगी मैकेदिगी आहान बोइना पांगथोकिबा निंगोल सकोबगी थौरमगा मरि लैना मणिपुरी निंगोल सिन खुदोल तमजबिगी थौरमदा सरुक याखिबा फेडरेशन असिगी प्रेसिडेंट TS मनिहाना फोंदोकिबनि मांगना हाय निंगोल सकोबा थौरमगा मरि लैना फेडरेशन असिना मतमदुगी इमा तरागनि थोइदुदा इकाय खुमनबु उत्पा ओइना पेंशन स्कीम असि हाउदोकनि हाउजिक इमा तरागनि थुइ अदुगी मनुंगदा इमा अहुम लैखिद्रे मरामदुना इमा मपनदा थागी सेनफम ओइना लुपा लिसिंग अनि एनी पिरगनि फोक्स पेंशन स्कीम असि एक अमा सेमदुना मथंग सैगी जनवरी थादगी हौदुना लेप्तना पिरगनि हनसु लाउथोखि प्रेसिडेंट मखाताना फोंदोखिबदा अमत ओइब मणिपुर ओइनबा पुनः सखुटमिनबा मदि नुक्सी चानना हिंगमिनबा हाइबिसिदा सकोबा मदि खुदोल तंबगी थौरमसी पांगदोकनि मथंग सैदगिदी अरापदगी लाकपा मियोइसिंग हेना खुदोंग सानबा डिस्ट्रिक्ट कमिश्नर सिंग मागी डिस्ट्रिक्ट खुदिंगी थौरमसी पांगथोनबा सेम सागन हाइखि
ngasi gi thorom da tungan pa imalup singi mihut sing amari tamgi ningol kyana saruk yaduna saklen chaminaraba matungda federation gi mekei gi khudol pot singsu tamki thoramusda lubasigi vice president bm yaim saha lubasigi Imphal West district ki president ke amuthoi Imphal East district ki president ts ragin Thawal district ki president el sana lubasigi None district ki president Sasungam Kamai Bisnupur district ki president Yengkhubam Alauddin Singuna Mayagi Pampam Sarugaki Panmayabade Manipur gi Mangzul Thaba Nupi Taragani Thuina Kanglagi Nungsup Thangba Sanathongda Sadakiba Leva Sidanatana Malem gi Lewak Sing Manungda Ahan Thaudo Oikiba protest adu Satakiba Matamda Kangla Manungda Assam Rifles ki Mapan Super Center Laikiba Danatana Taratare Suba Assam Rifles ki Battalion Headquarters Oikibane Hadi Amaromdana Ngagi Mela Lai Balakpa Singna Sikna Saina Bangam Kidre Imoinu Thoramgi Su Ngagi Mela Pangtolagani Dingo Sayamada Amukaktamak Laku Manipur gi Ningol Sakobu Kumagi Mahoinana Ngasi Ayuk Hapta Kangzibungda Ngagi Mela Hawdok Hibada Lai Balakpa Miyashina Sikna Saina Bangamdana Tin Kibadigi Angak Pamong Nga Yoli Singdigi Laknaduna Laina Kibagaloinana Mela Hawdok Hiba Fishery Minister Haikam Dingona Ngagi Mela Si Ningol Sakobu Kaktadanatana Waksingi Taragani Twini Pan Manumita Pangthorakliba Imoinu Ira Thaunigi Oinesu Pangtholagani Hap Wapam Fongdokre Mela Sibu Atuba Mitunglen Oina Hawdokiba Ministana Mamang Sahidigi Hawkiba Se Minister gi Sarengi Pilot Project Mai Pakle Haina Lauthokiba Loinana Se Sigi Satliba October Thagi Manipur Lengaki DIPR da Putokpa Sefong Manipur 2 days su Fongdokre Ngasi Hawdokiba Ngagi Mela Annual Fish Fair cum Fish Crop Competition asi Nifugo Mari Raksubo Oina Pangthokiba Loinana Apunba Ngayon Pham Stall Samanga Taraga Mangana Saruyaki Stall Ayambana Puthorakhiba nga singi manungda Manipur phangba ngakra ukabi pengba ngatuna singba nga makhal singsu yakhi athoiba mithunglen oikiba minister na phongdokhibada Manipur si nga gi sinjakta mipal tangba state namani sayamada nga metric ton lising yang kai gani thoi mathau taba state ni adobo fishery loisangna mathau tari nga sing suna phangana na bohona du lakpagi manungda hawkiba kumja english ngani ga taraga mapan su nga metric ton lising kunthra gani thoi phawdi utopungam kre Lenga Sina Hiramasita Yamna Lumna Lobaga Haujikti Nga Metric Ton Lising Yang Kai Power Putopung Lagani Havi Taza Lady Nasigidam Mapanegi Export Mayam Tanaduna Pibamasi Yona Bohonarapani High Kenas Paus Makatana Fondorakli Amaramdana Governor Masum Minister Yawna Make Kadigi Ningol Skobuki Pausel Pidi Nunga Paraba Ningol Skobu Kumai Nalaka Manipur Governor Laganesan Manipur Minister Nongthongba Beren Singha Power Minister T.S. Bishor's Executive Minister T.S. Basant Kumar Singha IPR Minister Dr. Sapam Ranjan Singha RDNPR Minister Yumnam Kemsan Singha Water Resources Minister Awamu Niuma MLA Kuraizam Loken Singha MLA K. Robindro MLA Loremam Ramesor Mitay na Manipur Miham na Maruoy na Ningol Oibisingda Yepa Pausel PD Governor Laganesan Hai Ningol Skobo Kumay na Imung Manungi Marihena Mapangal Kangkarhali Amasu Masin Mapa Mama Masanupi Sing Mapa Masanupi Singi Nung Shinabigi Marihena Sasinali Masina Kunayashida Apun Masakat Pamatingodi Masiyam na Maruheba Yumpan Krabinupi Singa Mapamda Masa Singaluina na Laktuna Sak Saraba Makoy de Nung Shina Kudol Patpiba Yepamangol Niba Taramamani Kumeshi State Asida Tang Dulay Taba Nungaye Papa Nungshi Sana Hingminaba Tunga Proof Sing Yauna Pangtok Lasi Set Minister Nong Tongbam Beren Singan Hai Ningol Skoba Manipur Kwadi Sauba Hianga Gini Palmanumita Pangtok Kumaini Kumeshina Masin Mopogi Marakta Tadat Payadraba Maria Dubu Session Halibamas Mama Mapasina Yumnak Sagi Own Kerbaningol Oibishingbu Nungshijabagi Marihena Session Haliba Kumaini Kumashi Horapada Mitai Furumna Pangtulamba Oirabasunga City State Sigi Matileba Sigi Ate Furup Singasu Pangtonare Kumashina Kugi Punsita Tangdu Laitaba Nungshi Sana Bamasum Maru Mapang Oibigi Mari Session Hanba Oiresano Hayang Pangtuko the Ningol Sokobo Kumaina Mabung Mopa Masi Masal Sigi Marakta Hena Nungshina Bamadi Sakot State Namapura Poiresano Haina Commerce and Industry Minister Namsaki Bianasu Pausel Pirakli Hadi Manipur Legislative Assembly Speaker T.S. Saitrabatana Su Hayang Pangtuko the Riba Ningol Sokobo Sigi Pausel Pirakli Amaromdana Ningol Sokobogi Port Labelakpa Mitana Kuramakai Til Pumtan Tankre Hayang Pangtuko the Riba say Sigi Ningol Sokobo Kumai Gidamang Ningol Singi Dakina Amasum Port say label Laknakiba Miam Nangas Kurambal
Kaithel mina sikna sainaba ngamdana mina pumthan thankhre ngasi ayuktagi numidang wairam mamsilaklaba phawbo khoirambal ima kaithel yauna thangal bazar pauna bazar na singmuda mitin lepkiti miyamna makhoi makhoigi ningol singidam ngamjaba posak phirol yumgi sijinaba posai sing lainakhi yamna nungaiba mana mabung opa amasum ningol singi marakta lainaba aset panungsinabagi lipunadu takliba mitai phurupki ningol sakawba kumayesi atai phurup singsu pangthoknarakpa uri masimak ningol sakawbagi nungda silibi isiel phajabana kumayesibu phurup khudimakna pamnaba oirakpani haibada haman mathokloi khoirambal kaithilda thengnarakpi thoksom radapiyari kaubi nupi amana poknaphamda hai ningol sakawba kumaigi nungda silibi isiel se atuki matik phajaba mabung opa amasum ningol singi marakta leiba maribu kumayesina hena phajahali session hali kumayesida mabung opa singna makhoi makhoigi masal masi singa saksarama saminaduna awanungai tanaminaba ningol singda ngamjaba khudol tamasane masida dakhina gi hidana ba man mawoma hauki bisai kharagi mamangdagi lakhiba simak leibak thibani masina kumayesigi nungi phajaba du masakthi hali dakhina gi lamjel tanabagi thawong tawdanaba lamdamasigi lupkhyanasu apil tawnari masi aikhoi puna khangminaba sangi aihak isamaksu sakawbagi dakhina leiba lakpani aikhoi imungi oinasu hayeng ningol sakawbu kumayesi pangdokani ningol singi ngamjaba dakhina pinaba leiba lakpani kumayesigi khudongchaba lauraga posagi mamal hengana yonba thingnai masigumasi dukan phamlibisingna matung tarakpada tahoningde masi mari leinabasingna mangjawnona yengsinhaningi haina radapiyari na phungdorakli amaramda ningol sakawbu kumayesing asidi mitai phurup khaknatana atopal phurup singnasu pangthoknaba thingnai masidanatana lupkhyanasu phurup khudimaki ningol sing sakawduna nungsi chanabagi mari sagatpa apaba khongthangni mitai danatana mitai phurup singnasu kumayesi saruk yanarakpa sakthokchaba phawbi hainasu mangna makhatana phungdorakli adi amaramdana food safety mapanigi pusilakpa nga yauna polam kya test tawkhre festival gi matam sida sinjakta ate polam sing yansinbra haibatu yengsinanabagdamak Fasai state sing kangalakpagi matungina Manipur government ki health department ki miyang makhada food safety Manipur ki officials sing Manipur ki tuan district satuna special drive satakre Manipur ki tuan bakaithel sing food safety thamduna sinjak sing miyobi ki haksang na sonbi aba potyan yan sinbra haibi special drive as Impal East Impal West Bisnupur Thawal Kakching amasum atai mafam sing satakhi special drive adugi manungsa na Manipur saba Rasgulla amadi athumba sana pachinjak sing samgongi pothok sing sek tokhi masigi mathakta mapani ki pusilakpa nga gi pothok sing akhanaba test kit ama sizinaduna formalin yawbra haina sek tokhi masigi mathakta hauji hapta khangje bungna sathariba nga gi mela sida pothokliba nga sing karamba haksang sokningai oiba masal yawbagi haibagi matangda test tawduna yengsingki Manipur government ki health department ki food analyst CA Sanazawa Mitay Amasum Designated Officer Food Safety Impal East TS Sunil Kumar Lusingduna Satakiba Drive Aduda TS State Asida Putholiba Rasgulla Gumba Amasum Athumba Sanap Sinjaksing Amadi Sangongi Sinjaksingda Haksang Sunning Weba Polam Yawgi report Lakide Mapani Pushilagli Nga Amasum State Sigi Nga Gemelada Putholiba Nga Singasida Formalin Amadi Ate Haksang Sunning Weba Masal Yawba Thingna de Haidi Ngasigi Drive Aduda Food Safety Officer Es Puspalata amasum es Zogita anisu sarugya kianisu paushna makatanasu phongdorakli amaromdana RK Megena sakawbagi e proposal pirakli hiangagi nini parma ningol sakawba kumaina lakpada lamdamasigi phurup khudimaki ningol singda social and cultural activist RK Megena ye proposal pirakli RK Megena permission haki lining laisun amataga mari lainadaba maitai phurup ki khwaidagi sawba kumai Asing asidi maitai khaktagi natana phurup punamaki kumai oirakpa simak sathok saningaini phurup ama khaktagi kumai oiramadagi pak sana pangthorakpa sina lamdamasigi national culture amasum semgatpada sauna mati oiragani kumai asida natana lamdamasida yelhoingai digi khundaminaraba phurup singi asaba kumai sing nagagi luingaini amadi thadau kukui singi sabang kutna singba asisu Manipur pumigi kumai ohenduna national culture saganaba punokhona minasi Mabung mapa amadi mase masan sigi marakta apaba mari thamaliba kumai sibu khudolpot ki hidana baromda satumsi kumai sigi nungge ba wanto asi khudolpot atamanate masin mapa gi mari dubni khunai amagi sakwa thoranga mari lendana sataba phandrap oibna mi kharana senda lambi oina sejinari ba lagao singa sigi khunai sakot pham thokte haina su mang haike makasa tarak poina to papom ne India government na lomi singbu mirai bibni lomi lup Thasigi kunna Narendra Modi lengana
Rabi Laurok English ngani kungani thoidagina kungo humdoi oina anauba MSP minimum support price nauna lauthokibadu yamna pikpa sangna lepna laumi singi asangmal hanjinmada sauna khudong sataba mayuk hangadaba maramna amu hana review tawna Manipur laumi lupna demand tawri Manipur laumi lup ki secretary hais ibobigi seuraman hai Sanada sada ani amasum gihuda sada 5.5 rongi sangda hengat haliba sina makhalani asi puthokli ba laumi singna thadakhiba senpham hanjinma ngamloi ningsingbu yabada English ngani kungani thoi horakpadagi Mr. Miyamna tangai fadana sijinana ba polam kiyagi mamal leptana hengalakpadagi inflection gi sang sada 7 langrabani masida sunatana lau singu lamda sijinaba diesel har apaba maru amasum mesin part singi mamal angak pumong hengalakpadagi laumi singna pothok marang kaina puthokna bohona bada sel sangba helakibani laumi singna mahi marong makhal kya puthok pada mayuk nari ba khudong sa da basing ko onana decommission of agricultural cost and prices CSCP na rabi mahi marong thari ba laumi kya gi gihu thabada mamang na sangba senpham dagi sada 3.8 sana thabada sada 6.4 ga iroinana hangam amasum thoiding thabada sada 6.7 gi sangda hengalakhi badu maru oina inflection gi sango khalakpadagini Kanglaba Power MSP gi sang name libasi laumi sing mirai bibidagini haibada heman thoklo hairi asiguma miyam gi saba konana ba mahi marong makhal kya puthungli ba laumi sing gi yengduna Suiminathans Commission gi recommendation makhada MSP lepnaba amasum masibu ain oina sanahana ba Manipur laumi lupna makhata nasu demand tawri haiba wafam sa stirol sida palakli Amaromdana NB College tangdu laitaba college ama oina ba honabada mateng pangbiu Rebecca Khundrapam ASC gi akoi bida lairiba club amasum CSO singna miyeng sangbiduna Naurem Birhari College pu asum amasum tangdu laitaba college ama oina ba honabada mateng pangbiu haina college asigi physics department gi HOD in charge H Rebecca na phongdokre ngasi Manipur press kapta pangthokiba pawgi mifam amada Rebecca na hai Naurem Birhari College asi lisang sina wathok oiduna lakli wathok asi solve tawbagi mohta hena sakholakpagi phibam da lakli sahi taramanga hena diff tawduna leikraba teaching amasum non teaching association gi masa masusu secretary ni haijaba ibomsa sanuna haukiba October 13 da lona notice ama thoktuna niyam lana governing body semlaga ngasi college da reception tawba si haksina lawi lona semkiba JB aduna niyam gi wangmada CI Santi Devi bu teachers representative TR khankiba thawong ngasi Hauzik mari lainaba authority na aibasi role piduna madugi asum aran ngaiduna lairiba matamni college asida sei kyagi mamang gi sathariba thabak thoramasi authority na yengsin biduna lakpadagi makedongi lairiba amata ngairaba college asi mi khutpu kharagi khutta tawning mamong da tawduna lakli maramasina makedom na lairiba CSO sing club sing amasum mera paibisna miyeng sangbiduna college asibu niyam sumna thabak tawhonbada mateng pangbiu hainasu Rebecca na phongdoki haidi Atopa pao mana in charge principal transfer tawkibabu yaningdaba phongdoktuna wakat mifam satakre diet sandel gi principals in charge oina thawpuramba HB Thanisan Analbu Manipur government diet Kakching da lecture oina transfer order tholakiba adu yamna kana yaningdaba phongdoktuna diet sandel gi pre-service trainees union wakat mifam satakre ngasi diet sandel gi 33 suba 19 suba musum 18 suba base pre-service trainees union amasum atai trainees na sangsin kibu wakat mifam aduda union gi general secretary W Simona phongdorakpada diet sandel sai taraga mari hena principal in charge oina mathau toroglaba oja sibu handak Manipur government na lecturer da oina transfer order thulak paibisi union amasum trainees singna yaningde government ki thawong si oja sidanatana institute amasum trainees singbu ikaiba pibani haina lawi Semona makhatana haiki Manipur government ki ACERT gi other secretary MK ayauna Manipur governor gi mingda thasi gi taraga marita tholak liba transfer order duda principal in charge oriba HB Thanisanbu diet center moirangi lecturer W Indrajit Singhabuna diet center Sandel gi in charge principal oina transfer torakibani HB Thanisanasi diet center Sandel sai taraga mari hen in charge principal oina mathau toroklaba maki haisingba administration makhana center asida community kya gi training kya na yamna ingna signa mai masing tamduna laklibani maram kya singasina Manipur government ki
injustice oiba transfer gi warep ado handoktuna makpo regular principal oina promotion pigadabani ramasugi matangna union gi makai digi su MLA SCRT director commissioner amasum atai mari lenaba authorities singda wakat chiror sing piselagani sohaidi amaromdana Naga pisto atubu matamna Delhi da maka satharagani Naga pisto wasigi waroshin purak na NSN ayam amasum bara sakar ani gi marakta atubu matamda Delhi da pisto satharagani haina intelligence bureau gi special director oiramba pisto wasigi bara sakar gi mihur oiriba AK Mishra na phongdokre official source amana haidibana wari sanagadoriba sigi damak hauji Nagaland da leiba NSN IM gi General Secretary Muiba amasum atai lupasigi senior leader kya Delhi da atubu matamna salabai Hanadi pisto asigi da ngarang akhanaba satar flight namada General Secretary Muiba Delhi da satnaba thorang phawbo toram labani Delhi da sathagadoriba pisto asigi mangoinana naga pisto asigi bara sarkar gi mihur oiribi AK Mishra masam mamang sahi September thada gi ohumlak Hana Nagaland laktuna NSN IM gi lusing basing Nagaland gi Minister Nepi Rio amasum tuan lusing basing amasum stakeholders singa series 9 meeting pangtuki Mamang saigi November thada AK Mishra na laklam kiba aduda nedagi conveners oiriba Assam gi Minister Himanta Biswa Sharma su unaduna naga issue asigi matana wari sanaki amarumda Delhi da atubu matamna sathagadoriba pisto asida center gi maikedi common drop ama puthoklaba yai Naga political groups singi maikedi su nakalani gi marakta waroisana ma puraktriba mamangda drop adugi matangna nainaba madi makhoi goeba mot piraba yana laidi Hauju power the center amasum naga group singi marakta naga pisto asigi waroisin puraknaba tangkak mar purakta warisanakre adubo NSN IM gi maikedi naga gi tungan flag amasum constitution gi wapam asina panduna lakibani naga pisto asigi hana interlocutor oiramba former governor RN Ravi gi maikaidegi Naga gi tungan flag amasum constitution gi wapamasi reject toramlabani adubu Naga Independence Day gi thoramda NSN IM gi General Secretary Muibana Naga sina Nagalim for Chris haiba decision asina one decision one faith one politics haiba sida unite oina bu wapam paladuna Naga gi tungan flag amasum constitution gi wapamasi yaudravadi pisto asigi one thok laiti hainasu phongdokrabani haidi Amaromdana lagaw mafamda lakpa police tagi numai muluba ma phagatuna warning tawraba matung PR bona thadokre haukiba tang kunga marigi numidang Imphal East ki Khurai Lamlong Bazar da Diwali khawpham ama thugaina ba lakiba Porompat police station ki personnel ahumdagi AK rifle muluba miyoy adu police station asina fagalaba matung asigumba thawong singa sima khatana tawdana ba khangalaba matung Khurai social youth club ki members sing khusinakre Mathauda section naba police personnel aduna maki original place reserve line halan kredi police ki pauna hairibana lagaw sanafam digi miyoy mana police digi nomoi lakhiba thaudu oduga mari leina Imphal East ki additional SBLO SDO Porompat amasum OC Porompat yawbati mamana ngarang ayuk pung mapalum taba matamda jaga adu sangsin thi hum ki thabak sataki loinana police digi nomoi lakhi thaudokta sinari miyoy du Khurai Sajor Laikai digi puyangbam Trazan say kungamang apopale kidraba pi gawat kawi haiba khangbaga loinana miyedu tanaduna nungthil pung ohung makhairom tabam matamna Khurai social youth club Khurai Sajor Laikai digi phagat pangamki pharaba miyedu Porompat police station puraktuna wang pangamasum verify taraba matung thawong adu mahangna atamnana tawkiba nati haibadigi asigumba thawong asi matung amuk hana tawdana ba khangalaba matung PR bond Porompat osina thadoklaba matung Khurai social youth club ki members singda numidang pung nipan taba matamda khusina kre sohaidi Amaromdana Sandel Jaribam amasum Pherzol district akan menong tarab yai haina alert issue tokre Lakadoriba pung kungi mari asigi manuna Manipur gi mafam kharada akan manong tarabi yai haina Department of Relief and Disaster Management Manipur gi maikedi gi ngasi alert issue tokre Department asina alert issue tokhiba asiga mari leina hairibana Sandel Jaribam amasum Pherzol district gi mafam kharada lakadoriba pung kungi mari asigi manuna akan manong tarabi yai Manipur gi singi district singda haujuk phawbi oina weather conditions yamna phatana leidi Urkhul district gi mafam kharada nong yamna kana tabana ising isong mayuk narabi yai Tamelong district su nong yauna akan ba len tabana yum kaya amanga tatokli Tamelong district ki Tauksem sub divisional officer Paul Nalsana hakibada haukiba nong munini asida nong yamna kana tabana yum kaya ama amanga tatokli Nam Kaulong kai Kau village da nong na yum tarit amanga tatokli
Sempang village na hawkiba ningtokaba numiki numidang na yum mari amanga tatukre akan manong amasum lena amanga ta nang nabiyum singda sarkar gi mekaidigi mateng pangbiyo haina victim gi adugi mekaidigi su phongdorakli haidi Lusilakpoine Isel Express tige to papaw khra mu mayam na thamjage Amethi da miyam ATM nigi paisa laukthokpada sani satpi gi asaba note yoramba thingnari Uttar Pradesh ki Amethi da leiba ATM machine amadigi miyam na Diwali ga mari laina pose laina bigi dama paisa laukthoklubuda sani satpi gi asaba note kaya maram yoramba thingnabdigi miyam khoidau thina saunakre haidi Munshi Ganja Rota Leiba, Sabzi Mandi area the Leiba, ATM machine amada, Diwali ki damak miyamna pot lainana ba paisa laukthoklubuda asaba currency note yoramadigi police ta wakatki Lupasani satpigi asaba note singadugi manungda Children's Bank of India amasum full of fund haina thaba note kayamram yorama thenaki asaba currency note singadu miyamna social media da video oina thadorakhibadigi viral oirakhi miyamna complaint torakpadigi UP police na investigation ama satak paukre Asaba currency note yorambagi pawdu sandorakpadigi ATM machine adugi manakta miyam thomjinaraktuna yengnakhi ATM machine aduna asaba currency note miyamna pithorakhiba matamdura security guard amata manak adwaida laikide hairi ATM machine adugi sel laukthonabagi damak lakhiba kisana kauba miwe amana phongdorakhibada lupa lising manga laukthoklubuda sani satpigi asaba currency note ama yoramba thengnai haiki Atopa miwe mana mafam adudagi sel laukthokpadasu chap manana sani satpigi asaba note amasu yorama thengnaki asiguma aranba thawongsingi mayokta miyamna police ta FIR ma register tawragani hanasu kisana makhatana phongdokhi ATM machine adu India 1 gini hairiba machine sing asigi point of sale POS terminal kayamarum lebas gi mafam kyada saithoktuna salairibani hana BTI Payments Private Limited haina khangdanaba company asina tungan mafam sing ATM terminal sing linkhanabigi ayaba Reserve Bank of India na piduna license pairibani company asigi website ta phongdorakpagi matungina hawkiba kumsing English singaniga kunga matui khaktada India 1 asin anobi ATM listing ohmena salaiba ngamkhibani haiden su pawusin makhatana phongdorakli Lusilakpoine tentangna top pawng tang miyamna thamjaramge Congress ki anoba president Kharge gi steering committee da Manipur gi gaikham yaukre Malik Arjun Kharge na Congress party ki president oina charge lokhraba matungna mangna party AC gi thabak thoram sing nauna semdoktuna paikhatnaba ngamnabagi dama Congress ki working committee general secretary sing amadi in charge khudingma masa masa gi phamdagi resign tawba honakhre Party ki anaba president khanduna pham purakpa khudingi oina hana lairamba office bearer sing resign tawba haibasi Congress party ki oina satnabi oina lairaklibani Congress working committee ki member sing AICC ki general secretary sing amasum in charge punamak resign tawbagi serol sing anaba president asida pisinkhibani haina AICC ki general secretary organization oina lairiba KC Venugopal na phongdokhi Congress Party ki constitution matungina Malik Arjun Kharge bu mikhal tawduna president oina khankiba du party ki plenary session da makhatana confirm tawhigani hairiba session asi mathang segi March April da pangthoklaba ya hairi anaba Congress working committee ama plenary session pangthoklaba matungda Kharge na semlagani ma ki ruling makhada anaba steering committee ama su semkhre committee ki list adugi tara subada Manipur gi Congress losingba Gaikhang yauri hanisu pawsina makhatana phongdorakli adu hawchikoina di myam pawsisu matang sai lusinjarage amasum myam puna anawba update ngamina si hanisu channel sigi mekerigi myam gi famda thamjari